Lanthokchari Science Magazine ngasigi thauramda thamjari Tunglamchatki Machal Suba Chinjak Kharamigi Sangom amasung Karigidamak Ningsingbagi Pangal Mangsillaklibano Amadi Alzheimer Leina haiba hiramsida Department of Neurology and Rehabilitation Medicine University of Cincinnati Ohio da scientist oiriba Dr. Asem Surindro ga aikhoigi mihut Raichanda Chingtham ga unaduna wari saba Tunglamchatki Machal Suba Chinjak Kharamigi Sangom Mahau leiraba amadi Machal Suba Chinjak chaduna around kharangba phauduna nungaine hingba haibasi matam kuiraba amadi malemgi miyamna aphaba chinjak chanaba chinjaki mangduna laklibani hek charubada siba nairoidaba amadi punsi sangdu I haina thajanaba Greek singi lai singi hairuk sakthak ambrosia haibasigi maramda mamangegi Greek singna thainagi haudna toina wai linaduna lakle law singuba tawdana mahoksana phangjaba pothok uhai singi maramda Greek ki aiba homana iduna saithai sehi lisang sitna superfood ki maramda thijinduna lakpasina ngasidi chinjak same sanaba sinkang sang food industry kaya linkhatle amasung superfood ki maramda su thijinba lepakhak naide Tunggidamak aphaba Machal Suba Chinjak ki maramda thijinbagi wakhal khanbasina lamjingduna kanglongi oiba amadi wakhalna sagatuna mahausagi pukaidagi aphaba Machal Suba Chinjak loknaba wakhal laklibasi thijinbagi thabak leptaba asina maram oiraga lakadaba chahi kharasida aphaba Machal Suba Chinjak phangpham lawpham ama panba taragadi Kharamigi Sangom sini haina kanglon loisingna naungna phongdoknaraklibasi Kharamigi Sangom khakta natte Kharamisi Chinese singna mamangai matamdagi hauna gastric amasung chinya pokthokpana chingbagi oral cancer gi ana layengda hidak ki machal oina sizinai yamna kupna takhairaba American crocus singsi aki amo amasung hidak langthaki chaba yaba masal oinasu sizine kaujing haro chabugum protein marang kaina phangbagidamak malemgi akaknaba leipak Thailand Mexico amasung China da Kharami tin sibu yamna kupna takhairaga akangba oina thawda tawraga amasung tongan mamongda sem saduna yamna pamna chane adubu luribadi sanga manama singsaduna hingba Kharami haiba til makhalsi salmonellosis iton phaiba dysentery typhoid laiho amasung khong hamba cholera gi laina tila sandokpa kaya bacteria virus amasung parasite sing puduna hingba ngamba thawai panba makhal oibana miyoibada atek akai kaya thokhalle chot lawba numit ki mangal phangdaba amambada leiba hainaba Kharami singdagi section thawrang lokhotpa oina Kharami singna hainadaba manam sing karino haibadu khangdokpa chungani Kharami tanthoknabagi araiba pambai hairagadi morok ki manam nasik pambi gi manam champra gi manam amasung chanam gi manam si khara panba yai kanglon loisingna haibada sangi sangomdagidi Kharamigi sangomna phaba heli Machal Suba heli Diploptera punctata haiba tilgi kangluptagi lokthokpa Kharamigi sangomsina sangi sangomdagidi Machal Suba amadi machi oiba chinjak oibagi changsi saruk mari heli superfood haiba wahaisi masamau phaba miyoi singi marakta yamna toina sizinaba wahaini wahaisimak dark leafy greens berries amasung nuts kumba Machal Suba amadi machi oiba chinjak ka yamna naknaba mari leinai hairiba chinjak makhal singse makhoida yauriba chinjak ki machal amasung machi oiba chinjak yaubagi damak hena sakhangnai amasung makhoi sibu balance diet ta hapchinduna chabada hakchangi damakti yamna kanaba phangi haina khanai adum oinamak hiramsida nainabadagi phangba naina waroldi hana khalludaba superfood ta nongna hapchilakpa yaba chinjak ki machal se Kharamigi sangomsi oiraba yai maru oina diploptera punctata haiba Kharami makhal sidagi phangba sangom sina sangi sangomdagi sarau uhum hena phaba heli Machal Suba Chinjak yawi haiba kangloloi singna khangba ngamlebasu Kharamigi sangom si chabada hainadaba phawba yai hana khangdana leiramba Kharamigi sangom si Machal Suba Chinjak marang kaini yawi haina nauna puthurokpasina chinjak ki maramda nainariba miyusingda amasung Kharamigi sangomda haksangda kanaraba singthaba yaba Machal Suba Chinjak yawi haina thajaba miyu
ꯊꯤꯖꯤꯜꯂꯣꯏꯁꯤꯡꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯍꯤꯔꯝꯁꯤꯗ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯂꯥꯅꯦꯠ ꯑꯄꯛꯉꯥ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯜ ꯁꯨꯕ ꯆꯤꯟꯖꯥꯛ ꯌꯥꯎꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯁꯪꯒꯣꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯗ ꯄ꯭ꯔꯣꯇꯤꯟꯁꯤ 95%, ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯅ 15%, ꯐꯦꯠꯅ 13%ꯗꯒꯤ 22 ꯐꯥꯎꯕ, ꯑꯦꯃꯥꯏꯅꯣ ꯑꯦꯁꯤꯗꯅ 5%, ꯐꯦꯇꯤꯛ ꯑꯦꯁꯤꯗ, ꯑꯣꯂꯤꯛ ꯑꯦꯁꯤꯗ ꯑꯃꯁꯨꯡ ꯆꯤꯅꯤꯅꯆꯤꯡꯕ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯍꯦꯜꯂꯤ꯫ ꯃꯍꯧꯁꯥꯅ ꯁꯥ ꯁꯟꯁꯤꯡꯗꯒꯤ ꯁꯪꯒꯣꯝ ꯐꯪꯕꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯗ ꯃꯆꯜ ꯁꯨꯕ ꯆꯤꯟꯖꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯑꯁꯤꯒꯤꯗꯃꯛ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯤ ꯑꯃꯁꯨꯡ ꯇꯨꯡꯂꯝꯆꯠꯀꯤ ꯆꯥꯅꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯁꯦꯝ ꯁꯥꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯄ ꯌꯥꯏ꯫ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯑꯉꯟꯕ ꯇꯥꯡꯀꯛꯁꯤꯗ ꯈꯪꯖꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯍꯥꯟꯅ ꯈꯪꯗꯅ ꯂꯩꯔꯝꯕꯗꯒꯤ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝ ꯅꯧꯅ ꯄꯨꯊꯣꯔꯛꯄꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯆꯤꯟꯖꯥꯛ ꯐꯪꯐꯝꯒꯤ ꯑꯅꯧꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯄ ꯍꯧꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯨꯝ 2013ꯇ ꯖꯔꯅꯦꯜ ꯑꯣꯐ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯌꯟ ꯑꯣꯐ ꯀ꯭ꯔꯤꯁꯇꯦꯂꯣꯒ꯭ꯔꯥꯐꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯐꯣꯡꯗꯣꯛꯈꯤꯕ ꯅꯩꯅꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯃꯦꯜ ꯄꯦꯁꯤꯐꯤꯛ ꯕꯤꯇꯜ ꯀ꯭ꯔꯣꯀꯣꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯗ ꯃꯍꯤꯒꯨꯝꯕ ꯁꯪꯒꯣꯝ ꯄꯤꯊꯛꯄꯒꯤ ꯄꯥꯎꯗꯝ ꯂꯩꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯀ꯭ꯔꯣꯀꯣꯁ ꯈꯔꯃꯤ ꯃꯆꯥꯁꯤꯡꯗ ꯃꯍꯤꯒꯨꯝꯕ ꯁꯪꯒꯣꯝꯗꯨ ꯄꯤꯊꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯈꯔꯃꯤ ꯃꯆꯥꯁꯤꯡꯒꯤ ꯆꯈꯥꯎꯗ ꯈ꯭ꯔꯥꯏꯁꯇꯦꯜꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯥꯟꯕ ꯃꯆꯨ ꯋꯥꯎꯕ ꯍꯪꯒꯄꯥꯜ ꯃꯆꯨꯒꯤ ꯄꯣꯠꯁꯛꯁꯤꯡ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯊꯦꯡꯅꯈꯤ꯫ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯍꯥꯟꯅꯗꯤ ꯁꯪꯒꯣꯝ ꯊꯣꯛꯄ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯂꯣꯔꯤ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯏ ꯍꯥꯏꯅ ꯈꯜꯂꯝꯕ ꯏꯔꯣꯏꯁꯤꯡꯒꯤ ꯁꯪꯒꯣꯝꯗ ꯌꯥꯎꯔꯤꯕ ꯀꯦꯂꯣꯔꯤꯒꯤ ꯆꯥꯡꯗꯒꯤꯗꯤ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯗ ꯌꯥꯎꯔꯤꯕ ꯀꯦꯂꯣꯔꯤꯒꯤ ꯆꯥꯡꯁꯤꯅ ꯁꯔꯨꯛ 3 ꯍꯦꯜꯂꯤ꯫ ꯊꯤꯖꯤꯜꯂꯣꯏꯁꯤꯡ ꯑꯁꯤꯅ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯁꯤꯗ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯥꯎꯈꯠꯍꯟꯕ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯑꯣꯏꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯄ꯭ꯔꯣꯇꯤꯟ, ꯑꯃꯥꯏꯅꯣ ꯑꯦꯁꯤꯗ ꯑꯃꯁꯨꯡ ꯆꯤꯅꯤ ꯌꯥꯎꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯛꯆꯥꯡꯒꯤꯗꯃꯛ ꯌꯥꯝꯅ ꯐꯕ ꯃꯆꯜ ꯁꯨꯕ ꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯗ ꯅꯩꯅꯔꯛꯄꯗ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯍꯛꯆꯥꯡ ꯐꯅ ꯊꯝꯅꯕꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯀꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯕꯦꯂꯦꯟꯁ ꯗꯥꯏꯠꯀꯤ ꯃꯈꯜꯁꯤꯡ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯥꯅꯕꯒꯤ ꯐꯪꯍꯟꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯨꯕ ꯑꯣꯏꯔꯤ꯫ ꯑꯌꯦꯠ ꯑꯄꯟꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯒꯤ ꯃꯔꯝꯗ ꯅꯧꯅ ꯊꯤꯖꯤꯟꯕꯗꯒꯤ ꯐꯪꯂꯛꯄ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯆꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕ ꯍꯥꯏꯕꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯤ꯫ ꯈꯔꯃꯤꯗꯒꯤ ꯁꯪꯒꯣꯝ ꯂꯧꯕ ꯍꯥꯏꯕꯁꯤ ꯑꯦꯅꯔꯖꯤ ꯌꯥꯝꯅ ꯆꯪꯕ ꯑꯃꯁꯨꯡ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ ꯀꯥꯡꯂꯝ ꯑꯃꯅꯤ ꯍꯥꯏꯅ ꯀꯥꯡꯂꯣꯟꯂꯣꯏ ꯑꯃꯁꯨꯡ ꯊꯤꯖꯤꯜꯂꯣꯏ ꯂꯤꯑꯣꯅꯥꯆꯦꯚꯁꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯪꯒꯣꯝꯒꯨꯝꯕ ꯄꯣꯠꯁꯛꯁꯤ ꯈꯔꯃꯤ ꯑꯃꯣꯝꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯁꯪꯒꯣꯝ ꯊꯣꯛꯄ ꯍꯧꯔꯛꯄꯗ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝ ꯂꯧꯕ ꯂꯣꯛꯄ ꯌꯥꯒꯅꯤ꯫ ꯁꯟꯁꯤꯡꯗ ꯁꯪꯒꯣꯝ ꯁꯨꯡꯕꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯑꯣꯡꯁꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯥꯖꯦꯟꯕꯤ ꯈꯔꯃꯤꯁꯤꯡꯒꯤ ꯗꯥꯏꯖꯦꯁꯇꯤꯚ ꯀꯦꯅꯦꯜꯒꯤ ꯃꯌꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯠ ꯒꯠꯇꯒꯤ ꯀ꯭ꯔꯤꯁꯇꯜꯒꯨꯝꯕ ꯁꯪꯒꯣꯝ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯈꯔꯃꯤ ꯀꯌꯥꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯏ꯫ ꯃꯤꯂꯤꯃꯤꯇꯔ 100ꯒꯤ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯥꯖꯦꯜꯂꯤꯕꯤ ꯈꯔꯃꯤ ꯑꯃꯣꯝ 1000ꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯏ꯫ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯁꯤꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯁꯨꯄꯔꯐꯨꯗ ꯑꯃꯗꯤ ꯁꯟꯒꯤ ꯁꯪꯒꯣꯝꯗꯒꯤ ꯁꯔꯨꯛ 3 ꯐꯕ ꯍꯦꯜꯂꯕꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯁꯤꯅ ꯁꯨꯄꯔꯐꯨꯗꯀꯤ ꯄꯣꯠ ꯊꯝꯐꯝ ꯁꯦꯜꯐꯀꯤ ꯀꯥꯈꯜꯁꯤꯡꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯇꯥꯡꯅ ꯎꯕ ꯐꯪꯂꯕ ꯌꯥꯏ꯫ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯊꯥꯡꯉꯩ ꯁꯦꯡꯕꯃꯛꯇꯤ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯆꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯇꯨꯡ ꯀꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯐꯪꯍꯟꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝ ꯅꯤꯡꯊꯤꯅ ꯐꯪꯕ ꯉꯝꯂꯣꯏꯗꯕꯅ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯅ ꯄꯤꯔꯤꯕ ꯑꯦꯅꯔꯖꯤ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡꯗꯨ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯅꯅꯕ ꯁꯟꯒꯤ ꯁꯪꯒꯣꯝꯗꯨ 3 ꯊꯛꯄꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯣꯟꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯈꯔꯃꯤꯒꯤ ꯁꯪꯒꯣꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯌꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯥꯗꯣꯛꯄ ꯈꯛ ꯌꯥꯗꯦ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯊꯝꯖꯔꯤ ꯀꯔꯤꯒꯤꯗꯃꯛ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯁꯤꯜꯂꯛꯂꯤꯕꯅꯣ ꯑꯃꯗꯤ ꯑꯜꯖꯥꯏꯃꯔ ꯂꯩꯅꯥ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯅ꯭ꯌꯨꯔꯣꯂꯣꯖꯤ ꯑꯦꯟड ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯃꯦꯗꯤꯁꯤꯟ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯆꯤꯟꯆꯤꯅꯥꯇꯤ ꯑꯣꯍꯥꯏꯑꯣꯗ ꯁꯥꯏꯟꯇꯤꯁꯠ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯦꯝ ꯁꯨꯔꯤꯟꯗ꯭ꯔꯣꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯔꯥꯏꯆꯟꯗ ꯆꯤꯡꯊꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ꯫
ngasimu puduna laksari science magazine Karigidamak Ningsingbagi Pangal Mangsillaklibano Amadi Alzheimer Leina haiba hiram sida khananenaba Akashvani Imphal gi studio da lengsinduna lebiraba Dr. Asem Surindro bu anumakta da ikai khundajabu loinana taram nokchari Akashvani Imphal na asumana tanja se bibiraba kitamata yamna nungai phongukchari aduga tabiriba mayam da su ikok nonjari tamo ngasigi topic se akoi mi khudimangna yamna nungai taba thawung singi manungda thingnaganba leinani adugu makhali yam nungai taba sinne aduna wahaudu ina tamo ngasigi hiram sida yauriba primary key super what haibatare Alzheimer siga adigi akoi gi wakal gi ningsingbagi pangal mangsillaklibano bo haibi sigini tamoko aduna ahanbada wahaudu ina tamo da laksaningi si Alzheimer leina se masi karino haibisi amtang thambiyo Alzheimer Leina sidi akhoi hojikti mayamna thodo hendongna tanare ko adubu magi awareness to di khoigi lamna sina khrat wali haitare aduga khoi isam samna Alzheimer je karino hairagadi kaujan thiba haitare ko khoigi Alzheimer na narba mi singje kamai torokide habadanga saigi kawbaje sumsum henjalakpa ko sahi ki matungina aduga saigi magi sabagi matam thakpagi matam thabak chapagi matam adagi normal routine duties masisum kawsalakpa adagi di saigi magi nupi magi mapuroiba natragana khoigi masasing adagi magi mari matasing mono pangsim basa khangjalakta ba haitare ko haidi magi am nakna leiba mi bokta ma se khangjalakta mane adumaina maji kawbaji yam sathina kawsalakpa haitare ko aduga ngasai akhoi inge kumbada pinaraga wari sabag maje ma de khangore ba khoi logistic oiba sigumba wari sanabadi adagi loan phawda maje phajana ngangba ngam oide ba haitare ko sigumba magi symptom mayam ko si clinical symptom ne ko koina uba akhne khangba sigi magi symptom mayam si yawba adugumba khogi wakhagi leina je sine khoina Alzheimer haris osiki Alzheimer siga amuk akhogi normal aging related memory loss haje batare akhoi sahi se marifu henjalakpa marifu daraga sanga kanda aisi saksa graba kaina ga ngasagi kawrakpa aduga tasingna mi sing sagi tamona thambigi ba Alzheimer ki mag hek naknari ba aduga ma masamuksu akhoi kawrakpagi aduga manabra natragana sahi yam selakpagi laina natabida akhoi gi normally miyai chalaba sahi nifu gi plus ta origasu masi akhoi gi kitang slow oiba wakal siga brain response to siga kitang tappa aduga amuksu masu khaga kawrpa siga mokhui ahum si correlation se leibra sia chu kitang thambiram khogi pathology haitare ko akhoi maji kramaina thola khibno haibegi matang di akhoi khenapa mayam legani ko adubu khon uba symptom haitare ne Alzheimer horok pasiga akhoi sahi yam jalakpagi kausan thipajiga khara manaba area khadi lengne ko horok pasida aduga saigi kausan thirapaji akhoi handa sedum jawi natra aduga Alzheimer so horok pakanda dinga sagi maji kausan thibadi horaga maji khagning badi dum ngamamdene ko adubu mane sum sagi sahi sum amjalaga hen maji sum deteriorate to bahadare magi ningsingbagi sakti se aduga khogi old age na hadagati ma kauragaju ngahak ledaga ma adu ningsing kani ko kari kumba pokhar uraga ma wasidi du ura mal habigi mongai ningsingbagi capacity ama leidena ko adu lei haitare hujiki tamo akhoi Alzheimer sidna ngasagi pura makse akhoi neuron natraga akhoi neurological disorder ne kana ga haiba akhoi neurology da research to ba tamoina ga koi wafam se thambi aduga mu all age sahi amapagi eta kawrokpa natraga su akhoi mi hasalapagi kitang he kawrokpa gumba sina tamona huji haibado akhoi neurological gi sagi singli no se kitang sondarapagi ni kana ma tamona thambido adu manungda aidi koki manungda leiriba ngasagi clinical gi difference aidi Alzheimer na mato karamna masi puramak akhoi neurological disorder kamaina oire ino adu ngasagi ahal singjubudi kitang sondabalai aduna ahal dugi Alzheimer gi lakpa matamda kok manungda leiriba akhoi memory cells si ngasagi sirakpagira natraga madu karamna manung se tamoina research to matamda kamaina phangi kamaina uri haibadu su kitang sandong thambiram hoya nungai di matang jang birako ko all age ju ngasai gi all age da khogi memory kaushilak pa haija ju ngasai gi khogi neuron da magi function phan tok tabdi gi oyak pan ko aduga Alzheimer se ju khogi neuron da function phan tok tabdi gi oyak to ne ba ko aduga krai da khine you know hadaga di ngasai gi magi neuron se khogi demas to bose khoi degenerate to bose sigi sang si Alzheimer da yam ka hene hen ba ko
aduga old age da ngasagi yam da hai tare adu kamaina masi yam ka helai no gana hairaga dinga sagi hallmark pathology Alzheimer gi da khangnari je khogi amyloid beta haiba protein ji yam ka hena accumulate to ba hai tare ko adagi amana tau protein je ko masi tu yamna accumulate to ba ngasai ki amyloid protein ji yamna accumulate to ba khoina ngasai ki wakhan khan ba kana thabang to ba hasi neuron amaga ji message pass tongna duine ba ko adu pass tongna ba ji ngasai ki amyloid beta na ngasai ki neuron amaga gi ma ta block to ra ga di mo gi message pass tongna ba gi sang je ngam de dana ko adagi khogi tau tengal gana haris na ngasai ki masna neuron gi manu form to gi duine ba den ngasai ki neuron gi magi phangada ba nutrients sing adagi di oxygen bu ora ma bu ora ko simya je mana sang je normally phangba ngamak ta ba ko ada simya hin ora nga sagi neuron sing ji phana phang drop ta ba adagi amana kre da nga sagi khoi neuron je spine kana lei ko khoi spine khogi chel puri da gi branch out ro ga khogi dendrites kana lei ko dendrite gi khogi mu spine je mu rok tine ba akhoi na sum ani research to ba khoi sara jo khangja ba hai ta re ko ani human da to bo din na te tu nga sai ani red model drop ta khoi urok pa ta akhoi gi spine Alzheimer model mouse khoi kamana to ba da nga sai gi hauji gi spine je masing ji yam da ba hai ta re ko mature spine je si yam da jna kamai to da nga sai factor mayam de horen ko no lak pa ko kai ken thon hab to ko si mi abina nga sai gi bangon da masinja phajna khoi pijaba protect to ba khoi cell khoi asusai kana haiba adigi cell ji sira ga sathok ki ba dugumba tathok da ba adugumba khoi gi microglia kana haiba sina nga sai gi mogi masinja ji phna phangak ta ba digi spine ga sathoro ba ko sumaina to ba digi nga sai gi khoi gi neuron amaga gi nga pop photo stimulus transfer to bu je masi ngamak ta ba hai ta re ko khoi all age ki sidana nga sai gi taw gi adagi nga sai gi amyloid play hoi mo adugi khoi gi protein fiber c gi problem adudi leite ba adudi hase khode leite hai ta adubu hoi kare ka da khoi je sa sabedi thingna ko jia ko adu to hoji mane di adu mati thinga di hai ta dikbur ta khoi gi dementia je masina mu ngasai gi clinical angle da karamba seriousness natraga magi karamba mafam se yoragana khoi gi masi dementia kauni haibdu su kamal ta kitang amtang thambirum ani jonga sai mamang thaining ba khara le ko di matan khoi dementia je kano je 60 to 80% dementia je khoi gi Alzheimer na maram oiraga thoeba ko aduga atop to leina khara ju lei dementia thopa je ko adu large part sai gi 60 to 80% di Alzheimer na oiba ko dementia thopa je Alzheimer gi manung ne ba dementia hi dementia gi manung da Alzheimer ju ode ba ko Alzheimer manung da haidia ta ko masai gi dementia gi symptom la pa to palai na phage Parkinson's disease Huntington's adagi di cerebrovasculopathy kana sai gi heart disease kana quick connection khar lei ba ko simya na ju sai gi neuron da ko gi dysfunction ohelaga ko gi dementia gi condition da la pa hai ta moina percentage yam da ba aduga Alzheimer gi leina da gi thopna percentage yam ba hai ta ko adu sai gi dementia ha ji ko gi wakhi gi leina ha bi iman manar ba ko gi manipur da tam oraga jo ko dementia ha ji jam serious condition je asai gi mama karokpa adagi language ngang ba ngamak ta ba si condition di yor ka ko dementia ha de ne ba ko cham na ko gi haloi chlapi gi wakhan nga ka ba ko pa tu di dementia makti adu di chingdre hai tara ko iski terminology da tamu ziki hariba wakhli anaba gi dementia bu haro Parkinson bu haro adagi Alzheimer bu haro na to oles ki akoi aging gi factor bu haro mase ko gi brain gi manung da part sedam karam badana hena effect ori have do sukitang tham akoi memory je auji phaba da ki ayamana mayamna research to da phagnergy ji ko gi hippocampus ko hippocampus ki research da short term ga akoi gi long term memories ka gi leibham do ji je ko gi hippocampus ki research na monitor tawe ko aduga simatang da mayang khandi khanga mane ko akoi gi neuron jodi once form toroga mu regenerate tok di hai ko adubu hippocampus ki manung da akoi gi dental gyrus amana leire ko aduga sigi reason jodi adum throughout the life neuron se adum masa po hai ta ko regenerate tok hai ta aduga hojiki hariba akoi gi Alzheimer gi sidi hoji phobada akoi gi thekna ba sidi hippocampus masi ki reason da ayam effect to bani hai ta sigi neuron se ayam dysfunction to bani ba atamu sigi Alzheimer disease masi genetical disease kumbani na haina akoi lobu ya natraga masi aiki situation duna yadaba haigadra haidi ngasai stress adagi mangonda wakal yamna khanbagi natraga Chinjak ki food habit ki natraga aiki miyebese awaba nungaiba kaina setnaba khainaba natraga social gi problem conflict situation da leibagi mugi mayam dagi masi brain ngasai over used to pag sumbana lapani na haibiya si mayam ji hoji partially adum contribute tawe ko Alzheimer sida
ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯀꯗꯥꯏꯗꯒꯤ ꯆꯞ ꯆꯥꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯥꯏꯅꯥꯁꯦ ꯆꯍꯤ 5 ꯁꯨꯔꯀꯥꯟꯗ ꯑꯌꯥꯝꯕꯅ ꯈꯪꯅꯔꯛꯄ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯖꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯄꯦꯊꯣꯂꯣꯖꯤ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯒꯤ ꯅꯣꯏꯁ ꯐꯦꯛꯇꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯁꯟ ꯂꯩ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯁꯨ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯤꯟ ꯑꯦꯀꯨꯃꯨꯂꯦꯁꯟ ꯇꯧꯕꯗꯣ ꯁꯤ ꯃꯌꯥꯝꯁꯨ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯁꯤꯆꯨꯋꯦꯁꯟ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏꯁꯦ ꯈꯤꯇꯪ ꯃꯄꯥꯟꯗꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯍꯥꯟꯅ ꯄꯥꯟꯖꯜꯂꯁꯨ ꯌꯦꯡꯖꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃ ꯇꯨꯝꯗꯅ ꯊꯕꯛ ꯂꯥꯛꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯏꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯌꯥꯝ ꯂꯥꯏꯕ ꯀꯩꯅꯣꯒꯨꯝꯕ ꯄꯣꯠ ꯈꯔ ꯌꯣꯟꯕ ꯂꯩꯕꯗꯗꯤ ꯑꯗꯨꯝ ꯑꯣꯏꯅꯈꯤꯕ ꯌꯥꯏꯕꯀꯣ ꯑꯗꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯆꯠꯄꯗꯁꯨ ꯑꯩ ꯏꯁꯥꯅ ꯐꯅꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯍꯟꯅ ꯄꯣꯠꯁꯦ ꯄꯩꯁꯥꯁꯦ ꯍꯦꯟꯖꯟ ꯍꯦꯟꯖꯟꯅ ꯑꯩꯉꯣꯟꯗ ꯍꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯦ ꯉꯁꯥꯏꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯑꯩ ꯏꯁꯥꯅ ꯈꯪꯖꯕꯅꯤꯅ ꯍꯣꯔꯦꯟ ꯑꯩꯁꯦ ꯐꯖꯅ ꯇꯨꯝꯍꯧ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯦꯛꯁꯇ ꯑꯩ ꯊꯕꯛ ꯇꯧꯕꯗ ꯑꯩ ꯀꯥꯎꯔꯦ ꯍꯥꯏꯅ ꯐꯖꯅ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣꯝ ꯍꯦꯛꯇ ꯆꯤꯠꯊꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯐꯖꯅ ꯇꯨꯝꯍꯧꯗ꯭ꯔꯒꯗꯤ ꯏꯁꯥꯁꯨ ꯑꯗꯨꯝ ꯁꯣꯟꯊꯩꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯋꯥꯔꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯑꯋꯥꯔꯅꯦꯁ ꯀꯣꯟꯅꯕꯨꯗꯤ ꯂꯥꯛꯀꯅꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯜꯖꯥꯏꯃꯔ ꯂꯥꯏꯅꯥ ꯊꯣꯛꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯨꯗꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯖꯦꯅꯦꯇꯤꯛ ꯐꯦꯛꯇꯔꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦꯀꯣ ꯍꯧꯖꯤꯛꯄꯗ ꯈꯔ ꯐꯪꯕ ꯂꯩ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯤꯛꯁ ꯑꯞ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯃꯥꯅꯦ ꯑꯗꯣ ꯑꯜꯖꯥꯏꯃꯔꯅ ꯅꯥꯔꯕ ꯃꯤ ꯑꯃ ꯗꯤꯃꯦꯟꯁꯤꯌꯥꯅ ꯅꯥꯔꯕ ꯃꯤ ꯑꯃꯁꯦ ꯃꯥꯒꯤꯁꯤ ꯑꯃꯨꯛ 100% ꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁꯝ 50 to 60% somewhat extent ꯀꯣ ꯃꯥꯁꯤ ꯑꯃꯨꯛ ꯔꯤꯀꯣꯚꯔ ꯇꯧꯕꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯁꯦꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯇꯥꯎ ꯇꯦꯡꯒꯜ ꯑꯗꯒꯤ ꯑꯦꯃꯥꯂꯣꯏꯗ ꯄ꯭ꯂꯦꯛꯀꯨꯝꯕꯁꯤ ꯑꯃꯨꯛ ꯀ꯭ꯂꯤꯟ ꯇꯧꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯅꯠꯇ꯭ꯔꯒ 30 to 40 extent ꯑꯃꯨꯛ ꯔꯤꯁꯇꯣꯔ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯔꯤꯁꯔꯁꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯥꯃꯣ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏꯔꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯁ ꯗꯤꯖꯤꯖ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯟꯗ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯀꯣꯁ ꯑꯃ ꯈꯪꯗꯕꯅꯤꯅ ꯁꯄꯣꯁ ꯑꯩꯈꯣꯏꯒꯤ ꯇꯥꯏꯐꯣꯏꯗ ꯍꯥꯏꯕ ꯇꯥꯏꯐꯣꯏꯗꯇꯗꯤ ꯉꯁꯥꯏꯒꯤ ꯁꯃꯥꯏꯅ ꯇꯥꯏꯐꯣꯏꯗ ꯊꯣꯛꯍꯟꯕꯅꯤꯅ ꯑꯗꯨꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯗꯨ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕꯗꯤ ꯐꯦꯛꯇꯔ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯀꯗꯥꯏꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅꯗꯤ ꯍꯥꯏꯕ ꯉꯝꯗꯦꯅꯀꯣ ꯐꯦꯛꯇꯔꯁꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯈꯔꯗꯤ ꯄꯨꯊꯣꯛꯅꯔꯦꯀꯣ ꯑꯩꯈꯣꯏꯒꯤ USꯀꯤ FDA ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯀꯥꯅꯦꯃꯥꯞ ꯑꯗꯒꯤ ꯂꯦꯀꯥꯅꯦꯃꯥꯞ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯣ ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯖ ꯃꯣꯗꯤꯐꯥꯏꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯕꯗ ꯈꯤꯇꯪ ꯁ꯭ꯂꯣ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯗꯤ ꯔꯤꯚꯔꯠ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯅꯣꯁꯦ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗꯁꯨ ꯔꯤꯁꯥꯔꯆ ꯇꯧꯖꯕ ꯑꯩꯅꯁꯨ ꯁꯨം ꯈꯪꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯁꯦ ꯄꯨꯔꯥ ꯀ꯭ꯌꯣꯔ ꯇꯧꯕꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯦꯛꯇꯔꯁ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯤꯌꯔ ꯂꯧꯕ ꯌꯥꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯄꯔꯁꯅꯦꯂꯤꯇꯤ ꯀꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩ ꯏꯁꯥꯃꯛꯇꯤ ꯈꯔ ꯁ꯭ꯇ꯭ꯔꯣꯡ ꯄꯔꯁꯅꯦꯂꯤꯇꯤ ꯑꯣꯏ ꯃꯌꯥꯝꯒꯨꯝꯕꯅ ꯕꯨꯂꯤ ꯇꯧꯔꯛꯀꯦꯔꯥ ꯑꯃ ꯇꯧꯔꯛꯀꯦꯔꯥ ꯑꯩꯗꯤ ꯑꯗꯨꯝ ꯀꯦꯔꯤ ꯑꯥꯎꯠ ꯇꯧꯕ ꯉꯝꯈꯤꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯈꯔꯗꯤ ꯑꯗꯨꯒꯨꯝꯕ ꯉꯝꯗꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗꯀꯣ ꯌꯥꯝ ꯗꯤꯄ꯭ꯔꯦꯁꯟꯒ ꯊꯣꯛꯍꯟꯈꯤꯗꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯂꯧꯁꯟꯕ ꯀꯥꯡꯕꯨ ꯂꯩꯗꯅꯀꯣ ꯃꯣꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯁꯜꯂꯒ ꯅ꯭ꯌꯨꯔꯣꯟꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀ꯭ꯔꯣꯅꯤꯛ ꯁ꯭ꯇꯦꯖꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯩꯈ꯭ꯔꯒ ꯉꯁꯥꯏ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯄꯗꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯦꯌꯔ ꯂꯧꯕ ꯌꯥꯕ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯃꯣꯁꯤꯗ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃꯈꯪ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯇꯥꯃꯣꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯅꯨꯡꯗ ꯍꯤꯄꯣꯀꯦꯝꯄꯁ ꯑꯅ ꯑꯃ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯡ ꯇꯔꯝꯒ ꯁꯣꯔꯠ ꯇꯔꯝ ꯃꯦꯃꯣꯔꯤꯒꯒꯤ ꯊꯝꯐꯝ ꯍꯥꯏꯅ ꯂꯩꯕ ꯇꯥꯃꯣ ꯃꯗꯨꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯏꯐꯦꯛ ꯇꯧꯋꯤ ꯍꯥꯏꯗꯅ ꯑꯜꯖꯥꯏꯃꯔꯁꯦ ꯑꯗꯨꯕꯨ ꯑꯜꯖꯥꯏꯃꯔ ꯊꯣꯛꯍꯟꯕꯒꯤ ꯀꯦꯁꯦꯁꯁꯦ ꯑꯁꯦꯡꯕ ꯆꯞ ꯆꯥꯕ ꯃꯁꯤꯗꯒꯤꯗꯤ ꯁꯣꯔꯁꯇꯒꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯁꯨ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁꯀꯤ ꯃꯨꯌꯦꯛꯅꯕ ꯈꯣꯠꯅꯕ ꯀꯥꯏꯅ ꯁꯦꯠꯅ ꯈꯥꯏꯔꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯅꯠꯇ꯭ꯔꯒ ꯆꯤꯟꯖꯥꯛꯀꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯇꯥꯃꯣꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯟ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯁꯀꯤ ꯔꯦꯁꯄꯣꯟꯁ ꯇꯧꯔꯤꯕ ꯍꯥꯏꯄꯣꯊꯥꯂꯃꯁ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯉꯁꯥꯏ ꯏꯐꯦꯛ ꯎꯗꯕ ꯇꯥꯃꯣ ꯍꯣꯏꯅ ꯉꯁꯥꯏ ꯀ꯭ꯂꯤꯅꯤꯀꯦꯜꯒꯤ ꯐꯤꯜꯗ ꯔꯤꯁꯔꯁ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯦꯟꯒꯤ ꯑꯦꯔꯤꯌꯥ ꯉꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯅꯦꯛ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤꯗ ꯍꯥꯏꯔꯒꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯍꯤꯄꯣꯀꯦꯝꯄꯁ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯍꯣꯔꯦꯟ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗ ꯂꯥꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯣꯔꯃꯣꯟ ꯂꯦꯚꯦꯜꯁꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯊꯤꯅꯔꯛꯇꯣꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯀ꯭ꯔꯣꯅꯤꯛ ꯏꯟꯐ꯭ꯂꯥꯃꯦꯁꯟ ꯁ꯭ꯇꯦꯖ ꯂꯥꯛꯄꯒ ꯁꯤ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯗꯤꯇꯤꯔꯣꯏꯠ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯍꯣꯔꯃꯣꯟ ꯂꯦꯚꯦꯜꯁꯤ ꯅꯣꯔꯃꯦꯜꯗ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯂꯥꯛꯇꯣꯏꯅ ꯉꯁꯥꯏꯒꯤ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩꯈꯣꯏ ꯍꯥꯏꯕꯇ ꯂꯥꯛꯑ
ꯂꯥꯁꯇ ꯑꯗꯨꯝ ꯏꯐꯦꯛ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯅ ꯔꯤꯁꯔꯁꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯒꯅꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯣꯊꯦꯂꯥꯃꯁꯀꯤ ꯔꯤꯖꯟꯁꯦ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯅ ꯉꯁꯥꯏ ꯈꯤꯇꯪ ꯄꯟꯕꯤꯈꯤꯕꯗ ꯑꯜꯖꯩꯃꯔꯁꯤ ꯉꯁꯥꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯋꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯀꯣꯏꯁꯟ ꯑꯃꯃꯨꯛ ꯄꯟꯕꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯅ ꯈꯟꯖꯕ ꯋꯥꯍꯪ ꯑꯃꯇꯪ ꯂꯩꯌꯦ ꯇꯥꯃꯣꯒꯤ ꯔꯤꯁꯔꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯎꯁ ꯃꯣꯗꯦꯜ ꯇꯧꯕꯤꯗꯅ ꯇꯥꯃꯣꯀꯣ ꯑꯗꯣ ꯎꯆꯤꯁꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯍꯥꯏꯗꯤ ꯎꯆꯤ ꯑꯅꯤ ꯂꯧꯔꯁꯤ ꯇꯥꯃꯣꯀꯣ ꯑꯗꯣ ꯑꯃꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯥꯃꯣꯅ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯕꯨꯂꯤ ꯇꯧꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛꯄꯨ ꯇꯧꯔꯦ ꯑꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯉꯁꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗꯨꯗ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯕꯨ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯉꯁꯥꯏ ꯎꯆꯤ ꯑꯅꯤꯁꯤ ꯕ꯭ꯔꯦꯟꯗꯣ ꯗꯦꯃꯦꯖꯇꯣ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯧꯕ ꯃꯇꯝꯁꯤꯗ ꯎꯆꯤ ꯑꯃꯗꯤ ꯁꯦꯝ ꯄꯦꯔꯦꯟ ꯑꯣꯏꯕ ꯁꯦꯝ ꯖꯦꯅꯦꯇꯤꯀꯦꯜꯒꯤ ꯁꯣꯔꯁ ꯑꯃ ꯑꯣꯏꯔꯒꯁꯨ ꯎꯆꯤ ꯑꯃꯗ ꯌꯥꯝꯅ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯕꯨꯂꯤ ꯇꯧꯕꯗꯒꯤ ꯑꯩꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯟꯕꯗꯣ ꯑꯩꯅ ꯐꯥꯏꯠ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨꯃꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯎꯆꯤ ꯑꯃꯅ ꯃꯥꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯗꯨꯗ ꯑꯗꯨꯝ ꯈꯥꯡꯉꯀꯥꯟꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯥꯃꯣꯅ ꯔꯤꯁꯔꯁ ꯂꯦꯞ ꯇꯧꯕ ꯃꯇꯝꯗ ꯎꯆꯤꯗ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯐꯪꯉꯛꯄꯁꯤꯡꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯅ ꯌꯥꯝꯅ ꯐꯖꯅ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯀꯦꯜ ꯇ꯭ꯋꯤꯟꯗꯁꯨ ꯃꯥꯒꯤ ꯆꯞ ꯃꯥꯟꯅꯕ ꯖꯦꯅꯦꯇꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯦꯠꯅꯕ ꯂꯩꯀꯣ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯇꯥꯝꯗ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯎꯆꯤꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯎꯆꯤ ꯈꯔꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯕꯨꯂꯤ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯕꯨꯂꯤ ꯇꯧꯋꯦꯗ ꯈꯪꯗꯦꯗꯅꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯊꯝꯃꯀꯥꯟꯗ ꯈꯔ ꯑꯃꯅ ꯑꯩꯅ ꯆꯥꯕ ꯐꯪꯍꯧꯗꯕꯒꯨꯝꯕ ꯃꯌꯥꯝ ꯀꯪꯉꯒ ꯂꯩꯕ ꯑꯇꯩꯅ ꯈꯔ ꯀꯟꯕꯗꯨꯅ ꯑꯗꯨꯝ ꯆꯥ ꯂꯩꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯖꯦꯅꯔꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯣꯗꯦꯜꯁꯤ ꯌꯥꯝꯅꯗꯤ ꯗꯔꯀꯥꯔꯗꯤ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯄꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯎꯆꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯗꯦꯜꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯍ꯭ꯌꯨꯃꯦꯟꯗ ꯗꯥꯏꯔꯦꯛ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕꯗꯤ ꯅꯠꯇ꯭ꯔꯤꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯗ ꯁꯤꯒꯤ ꯖꯤꯟꯁꯦ ꯁꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛ ꯖꯤꯟꯗꯣ ꯑꯩꯈꯣꯏꯅ ꯃꯥꯎꯁꯇ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯒ ꯖꯦꯅꯦꯇꯤꯛ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯇꯦꯁ ꯃꯌꯥꯝ ꯂꯩꯌꯦ ꯃꯦꯃꯣꯔꯤ ꯇꯦꯁ ꯇꯧꯕ ꯌꯥꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯀꯟꯗꯤꯁꯅꯤꯡ ꯇꯦꯁ ꯑꯗꯒꯤꯗꯤ ꯑꯣꯄꯔꯦꯟ ꯇꯦꯁ ꯈꯔꯅ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯕꯤꯍꯦꯕꯤꯌꯔ ꯇꯦꯁ ꯇꯧꯕ ꯌꯥꯕꯀꯣ ꯑꯗꯒꯤ ꯑꯜꯖꯥꯏꯃꯔꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯍꯥꯏꯔꯒꯅ ꯃꯣꯔꯤꯁ ꯄꯣꯇꯣꯃꯦꯁ ꯇꯦꯁ ꯇꯧꯕ ꯌꯥꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯔ ꯔꯤꯁꯔꯁ ꯇꯧꯕ ꯀꯥꯡꯕꯨꯗ ꯌꯥꯝꯅ ꯀꯥꯟꯅꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯤꯁ ꯄꯣꯇꯣꯃꯦꯁ ꯇꯦꯁ ꯑꯁꯤꯒꯤ ꯎꯆꯤ ꯃꯌꯥꯝꯁꯦ ꯃꯃꯥ ꯈꯪꯅ ꯄꯣꯛꯄꯁꯦꯀꯣ ꯑꯩꯈꯣꯏ ꯋꯥꯇꯔ ꯇꯦꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯩꯌꯦꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯁꯤ ꯃꯥꯁꯦ ꯀꯌꯥꯝ ꯊꯨꯅ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯐꯪꯕ ꯉꯝꯕꯒꯦ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯇꯝꯁꯦ ꯍꯣꯏ ꯑꯗꯨ ꯉꯁꯥꯏꯒꯤ ꯎꯆꯤꯁꯤꯅ ꯈꯔ ꯃꯦꯃꯣꯔꯤ ꯋꯥꯡꯕ ꯎꯆꯤꯁꯤꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯊꯨꯅ ꯌꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯗꯥꯏꯔꯦꯛ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯗꯤ ꯈꯤꯇꯪ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯎꯆꯤꯗ ꯑꯩꯈꯣꯏꯅ ꯖꯦꯅꯦꯇꯤꯛ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯔꯤꯕ ꯖꯒꯥꯗꯨꯒ ꯍ꯭ꯌꯨꯃꯦꯟꯗ ꯑꯦꯛꯆꯨअली ꯁꯣꯏꯕ ꯖꯒꯥꯗꯨꯒ ꯑꯗꯨ ꯈꯦꯠꯅꯕꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯤ ꯍꯣꯏ ꯑꯗꯨꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯜꯖꯩꯃꯔ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯃꯁꯦ ꯃꯥꯒꯤ ꯕꯦꯁ ꯋꯦ ꯑꯣꯐ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯇꯪ ꯇꯦꯟꯇꯛꯅ ꯇꯨ ꯂꯥꯏꯟ ꯑꯃꯇ ꯊꯝꯕꯤꯔꯝꯃꯨ ꯕꯦꯁ ꯑꯣꯏꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯄꯁꯤ ꯄꯨꯔꯥ ꯀꯥꯎꯔꯒ ꯍꯧꯔꯛꯄꯗꯤ ꯅꯠꯇꯦꯗꯅꯀꯣ ꯈꯔ ꯍꯧꯔꯛꯄꯗꯒꯤ ꯉꯁꯥꯏ ꯈꯤꯇꯪ ꯀꯥꯎ ꯃꯥ ꯈꯔ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯃꯤꯕꯀꯣ ꯑꯗꯨꯒꯤ ꯇꯟꯖꯥꯁꯤꯗ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯥꯁꯤ ꯑꯗꯨꯝ ꯑꯥꯏꯁꯣꯂꯦꯠ ꯇꯧꯕꯗꯨ ꯍꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯏꯟꯇꯔꯦꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯋꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯒꯗꯒꯦꯕ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯁꯤ ꯑꯜꯖꯥꯏꯃꯔ ꯂꯩꯕ ꯀꯥꯡꯕꯨꯗꯁꯨ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯑꯃꯗꯤ ꯂꯩꯅꯤꯗꯅꯀꯣ ꯃꯥꯒꯤ ꯏꯟꯇꯔꯦꯁꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦꯀꯣ ꯃꯥꯒꯤ ꯏꯟꯇꯔꯦꯁꯁꯤꯗ ꯑꯩꯈꯣꯏ ꯄꯨꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯦ ꯑꯁꯤ ꯉꯥꯛꯇꯪ ꯄꯥꯃꯤꯟꯅꯁꯤ ꯑꯗꯒꯤ ꯅꯪ ꯄꯥꯕꯅꯨ ꯀꯩꯅꯣꯀꯣ ꯑꯗꯒꯤ ꯃꯥ ꯂꯥꯏ ꯌꯦꯛꯄꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯜꯖꯥꯏꯃꯔ ꯅꯥꯕꯁꯤ ꯁꯥꯏꯟꯇꯤꯁ ꯌꯥꯝꯅ ꯑꯐꯥꯎꯕꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯄꯨꯁꯜꯂꯒꯀꯣ ꯀꯣꯏꯁꯟꯒ ꯍꯪꯒꯟꯗꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗ ꯋꯥꯔꯤꯁꯦ ꯃꯣꯏꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯣꯏꯗꯁꯨ ꯑꯗꯨꯒꯤ ꯁꯁꯇꯦꯟ ꯑꯣꯏꯅꯕꯒꯤ ꯇꯟꯖꯥꯗꯣ ꯄꯤꯕꯅꯤꯅ ꯑꯗꯨꯅ ꯅ꯭ꯌꯨꯔꯣꯟ ꯗꯤꯖꯦꯅꯔꯦꯁꯟ ꯇꯧꯕꯒꯤ ꯁ꯭ꯂꯣ ꯗꯥꯎꯟ ꯇꯧꯍꯟꯕꯒꯤ ꯃꯣꯏꯗ ꯆꯥꯟꯁ ꯑꯃ ꯄꯤ ꯍꯥꯏꯇꯥꯔꯦ Karigidamak Ningsingbagi Pangal Mangsillaklibano Amadi Alzheimer Leina haiba hiramsida Department of Neurology and Rehabilitation Medicine University of Cincinnati Ohio da scientist oiriba Dr. Asem Surindro ga aikhoigi mihut Raichanda Chingtham ga unaduna wari saba tahanjakibaga loinana ngasigi Science Magazine lanthokjaba matang ngasta loizari mathang leipak pokpa numit pungpham asimakta da amuk phangbigani Science Magazine